अहमद डायमंड रेडियो चैनल की क्राइम अपडेट मरफू दराग तरेत सुब तांक ताबीरिबसिंगबु जेम्स हैग्रुजमना तरामुक सुबलने कौनोना खुरमजरे ngasi serial killer amakaki wari puduna laksari India gi manungda serial killer se dum wari aina mamang du sam lijakre adu Europe ta thokpasing aduga tonga mafung kya gi se agi so aina phanam lijakre late night story maroina aduga ngasi gi su Punjab ta thokiba aduga masi laman khumba amaga mari leinana aduga mahaki punsi ta thokiba thodok macha macha na haitare मियोई बमगी पुंसी ना महा की पुंसी से यामना फना काखला कांदा सुम मथक सुम काखला कांदा कदाई वाइदगी नो अमा कक लाउन सोइखिबा मदगी मी अमगी पुंसी से लेखा ताना मांगबि याय हाइबसिदी थोइदोन आइना ताक्सरुदरसु मियामने हेना खंगी ngasiगी वारिस मपुम ओइना ताबिर कांदा मतौ करमना माना सीरियल किलर ओइरकपा अदुगा महाकी थेंगनरखिबा मयाम अदु कदाइदा कनाना सेक्सिनदबा अदुगा भारत की ओइना लो सिना अखोइगी पीरिबा सिदा करिगमा पुलिस ना ngakna salaktrakaanda kari kari oirakpagi habado masigi tankaksidagi soidana khaminasi serial killer ni haiduna mi pareng pareng hatpagi hekta halaga serial killer oibaduna taba asengba madu wariduni darbara haibasi mi mamingni aduga Punjab ki mafam asida Indian Air Force ki Pathankot hariba mafam asida darbara se mahak thabak takhib हाइबदी महा थबक तौरमे इंडियन एयर फोर्स ता अदुगा महाक से पठानकोट हारिबम फम मयाम पठानकोट से खंबिरेको इरांग यामना थोकपा पठानकोट की वारी तोंगाने याम लाइक्रे अदुन मसिना नोंगली जरकांदा पठानकोट की हारिबा सिदा मासी थबक ताइ अदुगा खरा लेरकांदा महाक से लुहोंगे यामना नुंगाइबा माइ मचानी लेखी अदुगा 1975 ता मासी असुमाइना तौदना यामना नुंगाइबा पुंसी मदा इंडियन एयर फोर्स ता थबक तौदना पठानकोट की सिदैदा मासी ड्यूटी तादन लेरम अदुबु मतम महाना थबक तौरिंगी मतम मदुदा सीनियर मंगोदगी सीनियर ओइबा ऑफिसर मगा ममिंगना वीके सिंह कौबा मियो मगा महाक खनखिरम मसिना महाक मंगोदा याम नुंगाइगिदी ऑफिसर मगा महाक सु खनबसिना अदुगा तसेना यामना थीना ngang खोट खना चैनबसे मोइनी सी खरा याम हेंजन हाइतरे वारोंगना पुंगनिंग आयोंगना मनुंग हुटना हाइतरे को नुंगाइ तबगी मोंगसी मुखै लेनबदगी नोंगमदि गेदोगेबु दरबारा सिना माना खल्ले मसे हाथु लोइरे दा गायना मा खल्ले मान असुमना मखैनि खनकी बिसिना मरुम ओरकांदा मंगोदा लमन खुमनिंग बम फावे मसिना मोइगी लेरिबो क्वार्टर हाइतरे अदुदा माना बीके सिंह महाकी इमुंग मनुंग बीके सिंह अदुगा मचा नुपी नुपा कैसुम पुलप लेरिंगे माइ नुपी लेरिंगे दा हाइतारे हैंड ग्रेनेड अमा लंगसिनगे न माना खल्ले मंगोंदा यामना नुंगाइतबा पुन्ना थबक तौरगा पठानकोट ता थबक पोस्ट तादना लेरिबने अदुबु मफम अदुमक्तदा असुमना करे हाइतारे रिवेंज लमन खुमनिंगबगी वाखलोंदा महांगना बोम सि नोमा लंगे का से लाख लाइबक फबदगी बीके सिंह हाइसे का मनुंगदा लेक्तबा तंजा अमदा बीके सिंह करीम सोहोद्रे अदुगा इमुंगदुदसु मागी नुपी अदुगा मसा सिंह बोमदुना यामना अकाइबदी पीखिद्रे खरा मचेट मचेना खेतप खोटप खरा हाइतारे बोमना फट लंगजलकपुदुदे याम लाइबक फरुबगी वानी नत्रदि पुंसी मांगदुनि मियामने हेना खंबिरेको अदुगा हाइरिबदुदा मंगोंदा बोम लंगजलकपुदुना मरुम ओरकांदा बीके सिंहना अमुक हेना साउख्रे मसिगी मतुंगदगी महाकसे मदुगी मोइगी कोर्ट मार्शल के तवा हाइतारे मसिना करी कोइगी इमुंग मनुंगी वाथोकनी मसिदी अदुमाइना मोइगी आर्मी गुमा कईगुमना तौबसिदी कोर्ट पुथोकदेदना मोइ कोर्ट मार्शलना आर्मी गिदी मोइगी मो कोर्ट अमा लेजरे हाइजरिबा अदुगा मखोइना मनुंगी ओइबा फैमिली गी मैटर नि हाइना मोइसी कोर्ट मार्शल तौरे मदुगी मतुंगदा फाजनदना जेल दा थंबा खोटपा मोइगी दे लेतबनिना मोइदी थबक तु सस्पेंड नतबा डिसमिस हाइतारे थबक से पुरा डिसमिस ओइना तौखरे मसिगी मखा तारकपदा महाकसे थबक तुए मफम अदुदा मा उपाय लेतरे अदुगा जलंधर द महाक से अमुक लाखी महाक के लेफमदा अदुगा फैक्ट्री अमदा महाक से थबक यावरगेना खलकांदा फैक्ट्री अमदा थबक यावे असुमना फैक्ट्री अमदा थबक यावबु मतम से 1996 97 स्वाइगी मतम सिदनि माना यावरिसिना लेदर फैक्ट्री अमदा यावबनि मागी फैक्ट्री से थबक तौगुसिदा कोगी पंजाब तनिको जलंधर से पंजाब अदुगा यूपी गी मी कोगी माइग्रेंट वर्कर अतोप स्टेट तगी थबक लाकपा अदु मरुइना बिहारी याम लाकपा अदुगा थबक सुबा यावबा अदुगुम मफम ओइरमे अदुगा मफम सिदिगे दौरे ngsaigi achouba factory manina
factory du manak dai di panglap lap ta bi de hekta khoi gi aslam gi kano sing daga taw pakhan da khallaga panglai de leiba gi jatu de hekta kiri inner ga leiba aduga mafam du nu pa nu pi men man tab jana te adubu mahak mafam du de thabak yaw bu de gi kari hai tara mai wakhanda as mi jing do kari ni han thaba thak oina khan bagira kari taw bi no khang de mahak se nupi macha sahi 10 muk su bang ka masi worker kangu jin uksi gidre da ga khan ba mana do mai do nupi macha sahi 10 muk su ba nupi macha mana mama mapa udring da mana lamhang am da putho ga mana rep sa thakre masi matung da angang do mangak tu mangna thang na len thalaga ha le mas asum na mahak si case khara hai tare ko sum ba case ma se tapna dai da hore madudagi mahak si hariba thodo sidagi masi kanana no karino police na sungko thi thina ga ema lakpo uki angang samaina du chatmina ba uki khoki na tawbu dagi ma se irai line phare ba hariba thobuk tu chathara kan mahak si atopa lam da su sen ki deb adu mahak si irai line phare asumna mahak si phara ba matung da mangonda court na angang haibadi adumaina angang hatpi case sida case ahum hai tare mangonda pansele masina mara moraga mangonda 30 years sahi kuntraji court na jail da laina na bagi da mahak se koi kapur thana na police adugi police thana maming hai tare station mana lokalakpa aduga mahak ki charge se thangalap to court mahak se sahi kuntra pi re asumna 1996 97 da thokiba thodo asidagi 2003 yaurakre haibadi sahi tara maji jail da lai sahi tara jail da lai manung da masi jail manung si da masi hek changi buga jail da lai aroibin yamna jail gi niyom niti khangba adaga yamna khoi yamna thojal haiba minung si leiba aduga kari haitare yamna mathau masa khangba bebhar phajaba thogalon angak phangna phajaba sahi kuntra jail da laina na bagi pira agasu sahi tara phagra matung da mahangna mercy petition haidana petition namang ma court ta thangkale court ta kare hai tare koi bail da leibagi type to ni aduga koi gi ma dum court ta kharga kaharaga adu payroll da thokpa gain haibado adugi type ta masi mercy petition sahi tara leirabani na matam do moi gi jail gi kano sing report ama khak mongon gi lawe maduda hairibdi kaino masi mathau yamna masa khangba yamna phaba aduga masi change tawgre sini jail sidi tasen haragadi mi halaga dai olaga thamo haibadi nateba aseng budi adalai du mi du gi punsi du onthok halaga anauba magi mapo ama lakpa ngam taragadi amadu afabane na harineba kari koi gi जिंदगी सुधार करने के लिए गाय तो पुंसी से लाइफ से चेंज तौना बगी दमक हाई तारे ने अदुगुमने जेल से असेंबगी नियम थी असुमना रिपोर्ट तो मासी यामना फजबा असिगुम कया मरुम लेबसिन मरम मरकांदा मर्सी पिटिशन जे पिथोरे मसिदगी दि महक से थोगले थोगला कांदा यामना मनुंग दु ज्ञान ताना सही तरा लेरो मतुंगदा सही तरा gi man manung sakhi bijing du di jail gi thola kan ma gi masada laman khumning bagi mai na muk sak tu mung leram maram di ma ki punsi pungmang mang le hai bo wafam sine masine maram or kan da ma ki nupi adu ma ki masa imung manung su ma se angang nupi masa home rape chatharu ba du ga case to mai leba du gi jail la leiru kholo ba mai nupi nu su sangan dre masa masu no su ma se inthok pire inthom da ba taraga di ma amuk hana hai tare atop lambi im de chalam da su ya ba adum leram jani adum khanbiyo myamna ko tabiraga so adudagi mahak se amona migrant workers sing leiriba mayam je Punjab ta leiriba Bihari myam UP degi lakpa mayam se mali sum yengma as koi Punjab se loire pula Bihari myam je na loire masi kamai tawduna moigi masajing dudagi haktak tudagi aiji jail changine mana mi masa rep chatharu badagi mana hal obagi aran tawbne ba khandu mana khande mana khaliji nakhoi migrant workers sing atop lamde lakpa sing nakhoi na mafam asida chawna nayum na kai leidana na cha na su leidana leire aduga nakhoi jina nakhoi gi na cha dunu maram orkanda aiji punsi ji mangi bane aduna nakhoi gi na thakta laman khungani haibase ma ji khanjale ba sahi tara jail le ro matungda masi matungda jalendar da ma si la e cycle ama leire cycle si man thok no fajana angang ni yengning na mongda koi gi kare tare kesan na ko tana langbar kari kari arang ara ka thechan na toksale chocolate hape adagi samosa singhara adagi di athum hau pure aduga mana chatka dori matam sina karam ka cha sige na ma khan ka na koi factory da thabak to mama mapa sing do moi factory da thabak chat khraba matung hai tare
yumda machasing du khak leiba matam ayama factory worker ngaktanina migrant worker ngaktanina thabak suba ngaktane mama mapa loina thabak chakra machasing yumda sana lehoba adugumba khara khara sahi tare nipan mapan tara swaiga suba angang kitang su gyan taba kitang adaida kitang su pangba haitare khar singda ba haitare ni sidai da mana koigi mithai sangom sanapot kariguma tamda sanapot kaje pamdo bangana pamdo pot se yam puri madem angang ji themba hore lao lao angang sing lao mithai pijage khoke gan toroga mai matung ga angang ga koin inadana ko dum phau phau duna sakra mama pa leitring ga nang asai bu koiru sira du tok sira ga tor angang no pim sam hek pura sa thoki madai di ka dore angang si rep sa thare hat le kharana ke dogi han hatu eb ko na rep sa thare asumna ma si mathang mathang chathabagi thabak si horok pasida nomani ni sida angang khar mang gor mama mapa ma migraine gi lady workers angang mangre moidi adu khangja ponte angang ma saju phangdabani na madu matung de karai de purijano karai purijano khangdre mi asi basu phangdre aya man mana turien gumba degi di mi khangoi doba ising khong chen ba jaga gumba degi lamhang gumba chu marak gumba chauba keno gumba jaga sing da ma pusan dana angang sing se mahang na fattaba licha chatharakanda hatpagi thabak si mahang na chatharakpane masigi mok makha tarak pakanda asumna chatharak pakanda tha tare lom se mahak thabak si sumaina chathai punnama angang kun mari kun manga gi chang se ma mathang mathang hat pa hore si manung da angang aya mana nupi oi masida nupa ma yawe asumna angang mangbagi report si noma gi sum hengkole hengalakpadagi kedore kamai tore nang akhoi sonu du ubra ai kan ma do second tong manu pamna chapot puraga smai tor gari tong sakhi bini kitang singba ngang haidore then atop pam form da su mang ba ngang da su second tong bang kalamaga smai tor ga smai chakhi khotki na haib haidore hai fer report sim manare haitare cycle tong ba maga dagi mithai piramaga khoi mayam da chapot piramaga smai na haiba hai fer manaba case se kya mathang mathang laksile masih mathang da mayam nibu ngang na bahore madudi cycle tonga lakpa miyoi amakhakna makhoigi mafam adu da leiriba thabak suba sinmi singi masa singa do puraga chatle amadi amuhana halaktre haibasini masih mathang da media da yaunare pause media yoropade di kedore police leibi adre press media yokhalamnina so police ki mathau tokhale police na mathau tokhlakpada kochi thiba hore chu marakta sibaleramba yaure turien mapan andagi nala mi chana da jaga da mongsong da sirga leramba smaina khrasu yaure thiba phangdaba masa phangdaba su yaure thiba phangba kaya su smaina yauro khirami masigi makha da police investigation yamna kana tauki aduga angang sing mapan thokpi ganu matam khradi yumdagi mapan thokpi ganu haina police na law thokpa hoki mafam adugi thabak su phamgi migrant workers sing leiba sing aduga thabak sidi adum leptana adum satharami mahana mathang asumna angang singse haujiki hairi ba mong du da mahak adum mangak len thalaga hat pa rep chathaba singak tani mana tawis masigi mathang da mahak se ngangna rakpadu maram orakanda nupa am khangna phone tawre hello police station samai tawduna khoina leiri ba jaga sida nupa amakak cycle da chapot puraga hairi ba mong du da lai aduga mayamna ngangnari ba khabar daga yauri mi do hapet male chapot puraga chali khole habdo ad laaga amuktang yengbiru law ma si ma maybe ma oirambi yai oiramdabi yai amuktang yengbiru law na nupa am khangna call tawreba adudi police leramo nang mafam du leramo tawna police sala kana ngasai nupa du na hai mafam du nupa du thengna re duga ada lere second taw asil lere na the police lai habdu ding ngasai gi keno se chele ba ma se darbaras ma se chele darbara mahak se chele gurung chele police na tanare ma mara leire khang second du pair ga chele second hunto me lebu for chele police na tanar phare phur adui matung da ma se wahang pahang tawna na gi station da pore mata madu da mahang na police ta hai noi ne ibu phari se khara thuna phaman gre ai thabak to godabi yam wat libani angang masing ji ai chorap gyano khangdre adubu khare yamna masing ji yamna na ba aina masing khangak tri je sum kun mari manga sum khangami adai di masing khangak tre ga habja tuni hatmandana asumna mahana hairak puwa fam da police na angak pa faw kirami aduga kari gi damta angang sing asida nang nasig muthabak se chathari bino hai kanda sigum angang sing ase masigi angang sing asigi mama mapa sing aduna mafam asida laaga ikoi gi thabak surar ba ikoi lam sida makoi ne hena leirabdi mun khunda leita salak pudun maram or kanda makoi gi masa sing ase chekshin daba
aduga choina tabajina angang sing duda makhoina maram orkanda ai jail da sahi tara leirure masi punamak se UP amadi Bihar de lakpa migrant workers sing sina tobu ngaktani mahan hai adra moina maram orga ai sahi tara jail ro kari gi ai hari ba thabak sida ai makhata na ai chatharoi doino angapani ko mai wafam se aduga asumna mahak se 2008 Punjab Haryana High Court na mahak se Sibagi charak piki adugi mamang da lower court na sumasi mapunchi chupa kari hai tare khoi sibagi charak piki da bani hai bagi wafam da laknaki masi la aba matung da aseng ba court ki procedure ma hai tare angang sing du mana hatli haragadi witness sing na police na phangi ba report ama hai tare asum na mak se case atharak pada hai tare ko sum far matung 2008 tagi ma far matung da court na satharak pa case tamaji tha taret ko maji chondhara me court ong puthorok pada hek faring asi far police na sarsi thangkal heta phaba na te India gi leiriba akhoi gi kano se judiciary ladies ti mayam na dung khangbire ko ngasi mi hat padu fare man yes aina hale ai angang sing do aina hale na haira bane khwaidigi lubu se aina hale na haira su madu gi proof ama puthok pungam da taragadi Sibagi cherak natraga mi si cherak pibi yada bagi India gi law sigi manung da ladies ana khwaiding ak pase duni mama sama na angang masing thingam da hatle rape toroga smain toroga chathar hatle na haijaraba phawbada maji sibagi cherak pibi yade madugi mathang da high court na wafam ama hange adudi phare adudi hariba mi se 2000 magi 3 da khoigi leikhiba magi report sing ado nokoina khongatpa magi maram da thigat pasing aduna karai no aduga handak ma faraba matungda evidence sai tare siriba angang singi masa phangba da madugi kari hai tare DNA ge sample aduga fingerprint adu karai da kari leire en hangkanda moiji ayamba police ki mising je khungmam dre maram di no da koi gi fingerprint si ngasi police na khongal uraga forensic science ta mu pi gi dog se 5 days ki manung da pi ki dong ne 5 days ki matung da gi di Satnaba yade haiba okay fingerprint ka leibas police na lawkiba fingerprint phagan anabagi khucha maram manana bai thibase lawru ro matung da thama numit mangani di hena chatnaba yade haiba ado sidi almost tha tare hena hogre masi mathang da mu angang asi ba phangbu du du mai ko kok dum thado kro pone ba postmortem torok then angang sing adu dagi kari hai tare sample DNA ge sample aduga hariba darbara hariba mi sigi mahaki mangon dagi DNA ge sample la hobra na hangeba adu matamadu da lawdi hareb adu de high court na masing asagi sibagi charak pibadu mahakse sibai charak pibasi ya salaktre evidence matik sa salaktre aduna masamang na aina angang mayam do hali angang mayam do ina rep chathar hatpani hairaga su evidence ta leitre ngauri phari to budi mana pangai da hairi ni madu yadi haiba pot na court ki de laka do ni sidi size da ni India gi judiciary gi manung do court ki manung do chari ba pot sai tare aduna hari bis DNA ge sample leitre angang sing adu da mahak na ni haibadu gi witness direct mi mana uraga mana rep chathabada angang du mang kakpada aina uhawi haibadu puthokpo ngamdong na ti witness leibna ti adagi ma masana ya jaraga su hai tare azuna DNA ge sample lahodabni na ma si kamdore adu ma si mapunchi chu pa phadok tare na lauthokre sibagi charak pireba marks angang mayam do hatpagi asumna mangonda roibeda amo hanga ma hange angang asugam na hatli sinonda nungai ta bakari im to faudabra na hangkana mana ai karim to faudi Bihar gi degi lakpa UP de lakpa mogi mama mapa sing macha su do koi gi phurup su nate ai karim to nungai ta faw leite adu bo angang khokte nungai ta faw ki ne kana no kari no nang mato karam fawri no hanganda angang se mana pharaga rep chathar ga mangak thang len bane konang da angang du gi mari makhong du thiga lukanda angang se local gi haibadi Punjabi hai tare ni Punjabi family mokhoi gi furup ki mi macha oiram du madi man as nungai te da sidi khoi Punjabi macha oi lerame si madi ma nungai gi de sin sing khak ta ne tai jing du dai karim ta nungai ta faw de hai yam ngai asumna sibagi charak pi ba yaraba mi ama India ki court na sibagi charak pi khide aduga mahak se 2018 adanga sidagi chahi kharagi mamang hai tare sai ani hungi mamang se 2018 da masagi anaba amana jail manungda mahak leikhidre adubu masana sumaral ya jaraba mi amadi court na sibagi charak pi bangam khidaba serial killer darbara gi wari mahak siba matam mahak ya siba masado mahak ki mayumdagi macha sing aduga mahak ki nupi na su lawba lakti
kari phawbi ngasi gi case asi tabirak mihat mipun aduga siba hatpa tupa kaya marungi wari ekhoina crime reports aduga housing namo crime updates masida puraga miyamda pungning loksing oina na khajik tang thamjaban tangai phadana case sing as season adaba yadaba loan sing punna tamina ba nungai taba family punna taba yadaba gi amani haiduna ekhoina adom da khandaring da samna inspector tay punna taring da di family mayam punna mo radio du tab da kaisu family radio ne na kaisu khanba leti sometimes crime update lirakpu matam da mapa macha mama punna phamina bada ekhoi tab nungai ti or angang sing da ekhoi tongan ba kaino ma inot ama natra kari no haiba ma na ekhoina inthokpagi mong da haitare masi never to be doing macha nupina mama da magi physically haksangi problem khudima mama da haibangam mapa da haibangamti mapa amadi macha ani ri marakta leiriba difference ikai na bagi madugi pal amaduna haitare adu mai toduna madu phaina lobibra fatena lobibra haidok horaga khanghoraga ani dugi marakta ngak thok ngak sin tobudunu phaina lobibra macha nupana mama da masagi physically oiba wari si kanagumna haiba ngamba yawi kanagumna ngamdaba yawi ayamana mama da dingam ima hisini adubu aigi nungai taba punamak aigi leijariba problem aisu nupa mani nupa owese nupa macha man inkhalak matan monda thengnariba problem khudimok tu mapa da haiba ngamte so mapa na su ibungo haujik matamda aikhoi nupa mana aikhoi na ne se apam nu si phorok pase sahi taraga ni thoi humdoi mari rigi phorok kani ko nupi haibase masini makhoi ga aikhoi ga samna base haibadi loina bagi mong se asumna loina ga dabani asiguma mong asida loina rabadi yade maduna kari togani nangi punsi career mangani masi tongan ba special class ma leite class 9 da khoina tongan biology khara tamai ni khoder ki khara noksan naraga toro pass loi hori sakhi age ki wari saraga nupa nupi ani haktin naba matam da adu tawba ada tawba khara hare khara noksan nara ikai naraga dum toye ikai dana adumaina chatlingai matam adu aikoi gi cha isu singi punsi manga dore crime update ki wari da mama mapa puna masa kari taba yade ni thukna ga dori bano phari ne taru rono tamina banu ngai tamatu so adom na dongi ichanupi ichanupa in khatli badu da mathan to orabso link tharga yo shot nang sita ga dabani khanghan ga dabani ain khanghan rabadi yaroi lambi amadu chatpa matam da lambi asi chalagadi nahaki heaven yongna na banangi lairi bak yongna na banatraga nangi panthung yongna banangi destination yongna na bagi damakta lambi sti chatka dabani haibado mapana mamana thengnarak lambi do macha da ka hoita oidoi then sigi lambi sida chatloi do lambi haitare chatloi do lambi du de chatlagadi kari thengnagani haise mama du ko mapa du di khangabane adurgadi mahakna mahaki macha amadi macha nupa amadi nupi de kari do bi share tori deno ekoi haibe ikai jei moi thokpani moi khangjarak sono na ngai legedra so masegi parase Europe ki mafam sing aduga America ki mafam sing de education da haitare tongan base haitare ko sex education aikoi gi wahai de this sex ka haigar di loire mayamna khanari si wakhan je ai ogri samudra lan gre bai koin yes maram leitna ai gi chanupi de ai lambi de sali bi chanupi ai gi chanupi da maram leitna siguma slang natraga tabnu ai de wahai di haibi yati madu ai ni yadi haibadu di khuna takpham thoye aduna challi ba nupi mada es hi baby adu ada ma de langna badu nungai te wam harega di mado punishable loi pibam thoye but adubu ai khoi tak ta yade nupi masa sing nupa masa sing da nupa ma nupi ma leina ga relation karino kadai phaw nungsina bagi chang da lebi yai aduga karamba khongthang tang uragadi kari oirak pe yai kari soirakani nupi gi punsi gi mai khongchat ta mathangi next month ta nupi du kari lak pe yai thokre dana loi khangkhre me apunama pharu raga ichamcham nang hakini nuksina badai ni yadoi malen ani hum changna pharu re singthak to pukhale rep chathare moi mari manga changna then nupi du kari hani sire hundo me kharale nupi du ma kumdharaga lae lambi de mi thengnare mayum bo thinbire adagi di hare manani izat manghande adu ada sahini yong kan da sahina 14 to 16 sahi sudri bangak aduragadi hogal liba singsta koina tambi pam thoe masing asimak lakliba kodi mang tharak liba kai tharak liba mayam panamakse mayam dum yengbiu
restaurant mangiba nupi macha adi inkhalakliba nupi macha sing khoi gi chai su adugi channi se yawramoi haningai leite adu chanabi mo oina sum sakhi taradi masagi kari haitare magi lamchat aduga magi virginity haitare madu ngak na leita taradi aphaba akhoi lamchat ama la oi kari haitare fa ki bi sei nom fa do ngang thorokani na ahan da ngauksanarak bo oktabagi lamchat ama da lakbodo ma hayeng mayu makai palasu mapuroi be leirasu magi nupi leirasu nupa natraga nupi duna atop lambi ma da salakna bagi macha kama soidina le maram di fa ki bi sei nom da sungangen hainarak pa launarak pa lawrak pa tamlak pa subject ni na haitare so tension jage wafam si mayamna crime update ki matang da haitare so family ta ba ya da dui matang da naina biu amadi khan biu support to biu suggestion pi biu akhoi gidi tamjaba khaktani lobi ba musung lobi da bade dom da le aduga ngamlabadi kaya marum larik hairaba aduga tonga tonga kya le silamdam sanale paksta kaya ma thopiro block matang sembiro crime gi maram da adagi kari haitare akhoi gi punsi kanana bai maram da toksia hoi kanagumna saba thapui kanagumna firon gi kanagumna traveling gi tawri makan hi loi interest akhoi loi support tawjagani then madu khaktani yade punsi me hingna ba chatnanu hona bada akhoi mai pangna chatnanu hona bada ahan bada lo khangda ba sunga yade so lo jine ba khoi khangda ba se lo aduga akhoi gi lamsat aduga akhoi na do's and don't akhoi na tawda me am sine so thank you so much yam sana ngangjare ngasi gi ketang ingkhal liba sing da haitare wafam sing ase panbiu haidana mama mapa sing especially yamna tatna wafam sing sing wanda yamna force tawbire so madugi damu su thagachari parents sing thagachari akhoi na haibadi ta de James na haibadi cha sing na tai so khangbining ba isali se sing comment adum tawbiramu aduga hangbiro akhoi gi number da adum thagachari ngasi gi damu tadi crime update matang solution jare ngasi gi tabiraga comment amathang di thambiramo so section na lebiu yam panomo pu James sagur jamnam kana khurum jare